chicken Kerala paratha. Sarap. Ay, siya po talo yun. Ngasidi Chắc không bắt tân bớt swing. cô lại mấy câu anh trai. Si khana khazana abdo. Kay mathel no ha. Chicken biryani ka Kerala paratha ka aduga fried chicken ne ate kay no. Tay kem yaw re ising ga mo ka. Thau yam yam nào mui. Drumstick kay yaw re mui. Alu dù hấp quan. Tay ngon đấy đó. Hai chị trẻ hai. Chiche masak thire chiche na re adugi. Ay di hana đấy dùng thi da. Ma je ngarang dei na ba hawe bu ko. Nini ni le di phara ni na ba. Na ba gi ma je em haining da na yam wa re ba. Chak phok da in thonge ba. Aduna chak thong ba tan man bai nei ne ji online de kai ji. Hi Mayam. Ay para tháo đi này. Con ăn à? Ai nó? Cái nấm hai rồi. Chị đi phải dậy ấy gì đấy. Hi mèo. Hello guys, hi Mayam, welcome to our live, our broad. Koi jak chari live sing asi tharo je have ne bu ko adu aina thaji en thari ne. Ma masak thi ngai live thau ke do ne. Era. Kumang em ta rồi nè. Hi RJ, hello. Chị cái video hiện em ngoài hay hi RJ hi. Mà thì mà bạn thua trâu cho em tần là bật. Em bật thầu em nhà mình nào. Mayam live se share ho biram mo. Sao? Cái chai ngồi vậy ho. Bà cha đi hay bật mà. Hayang video mo thagla ni. Hay cái video này biết không em? Hayang ja nai ba video ne phai ding nei ba video de nya he. Anh nên này thờ này nó qua đấy. Mà thông mà khao còn thơ rồi. Mang. Prank video ne prank to ko gimana? Anh là thắc khảo ơn khai mà. Cháu
ꯑꯩ ꯈꯛꯇꯅꯅꯦ ꯆꯥꯔ ꯂꯣꯏꯁꯤꯜꯂꯛꯏꯁꯦ ꯇꯟꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯊꯝꯃꯤꯁꯦ ꯑꯩ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔ ꯆꯥꯎ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔ ꯑꯦ ꯀꯩ ꯈꯨꯅꯣꯛꯅꯣ ꯑꯗꯨꯗꯤ ꯊꯝꯃꯣ ꯌꯦꯟꯅꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯎꯕ ꯍꯥꯎ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯌꯦꯟ ꯐ꯭ꯔꯥꯏ ꯇꯧꯕꯁꯤꯅ ꯏꯍꯥꯎ ꯍꯥꯎꯔꯦ ꯁꯃꯣꯁꯥꯒ ꯑꯇꯩꯗꯤ ꯍꯥꯎꯇ꯭ꯔꯦ ꯑꯗꯣ ꯁꯤ ꯄꯔꯥꯊꯥꯁꯤꯒ ꯍꯥꯎꯋꯦ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯒꯥꯏꯁꯤꯗꯤ ꯑꯩꯅ ꯍꯧꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯆꯍꯤꯗꯤ ꯌꯥꯝꯅ ꯑꯩ ꯅꯥꯔꯤꯌꯦ ꯊꯕꯥꯛ ꯅꯥꯔꯤꯌꯦ ꯑꯗꯨꯏꯅꯦ ꯀꯥꯏꯔꯤꯅꯦ ꯑꯩ ꯁꯤ ꯐꯛꯂꯥꯡꯁꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯔꯪ ꯈꯤꯇꯪ ꯇꯩꯕꯤꯔꯝꯁꯤꯔ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯂꯥꯏꯔꯤꯛ ꯀꯨꯏꯗ꯭ꯔꯤ ꯊꯥꯕꯗ ꯉꯥꯏꯔꯦ ꯃꯤꯅꯤꯠ 3 ꯐꯥꯔꯦ ꯎꯝ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯉꯥꯏ ꯂꯩꯔꯕꯅꯤ ꯍꯥꯏ ꯍꯥꯏ ꯆꯦꯗꯥ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯄꯣꯛ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯗꯥꯒ ꯄꯨꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯃꯗꯨ ꯑꯩꯅ ꯆꯥꯒꯦ ꯈꯜꯂꯒ ꯂꯩꯕ ꯄꯣꯠ ꯆꯦꯒ ꯕ꯭ꯔꯣꯒ ꯆꯥꯔꯤꯗꯣ ꯀꯩꯒꯤꯅꯣ ꯈꯔ ꯈꯥꯏꯔꯛꯑꯣ ꯍꯌꯦꯡ ꯌꯨꯝ ꯂꯥꯛꯑꯒ ꯌꯨꯝ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯦ ꯂꯥꯛꯄꯗ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯗꯤ ꯆꯠꯅꯤꯡꯕꯅ ꯈ꯭ꯔꯣꯛ ꯈꯣꯠꯂꯕꯅꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯌꯦꯟ ꯇꯧꯃꯦ ꯑꯂꯨꯋꯦ ꯁꯃꯥ ꯍꯥꯏ ꯃꯌꯥꯝ ꯃꯤ ꯕꯤꯒꯣ ꯄꯥꯏꯅꯩꯅꯦ ꯏꯃꯥꯟꯅꯕꯤ ꯏꯁꯇꯦꯇꯁꯇ ꯕꯤꯒꯣ ꯂꯥꯏꯐꯀꯤ ꯋꯤꯟꯗꯣ ꯇꯣꯡꯕꯩ ꯏꯁꯇꯦꯇꯁ ꯊꯝꯃꯛꯏꯅꯦ ꯍꯥꯟꯅ ꯍꯌꯦꯡ ꯄꯨꯡ 6ꯀꯤ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯌꯧꯔꯛꯑꯅꯤ ꯕ꯭ꯔꯗꯔ ꯍꯥꯟꯅ ꯕꯤꯒꯣ ꯄꯥꯏꯔꯛꯄꯅꯤꯅꯕꯨ ꯂꯩꯕ ꯉꯝꯗꯕꯅꯦꯃꯦ ꯑꯩꯁꯦ ꯑꯩ ꯍꯥꯟꯅꯩ ꯑꯦꯀꯥꯎꯟꯗ ꯂꯩꯔꯝꯒꯅꯤ ꯂꯩꯁꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯆꯪꯉ ꯑꯝꯇ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯁꯤꯆꯨꯋꯦꯁꯟꯗꯣ ꯀꯃꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯣ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯂꯩꯅꯤꯡꯕꯩ ꯋꯥꯔꯣ ꯅꯪ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯒꯗꯕꯅꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯇꯤꯟ ꯌꯣꯠꯂꯤꯀꯣ ꯕ꯭ꯔꯣꯒ ꯆꯦꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯆꯦꯁꯨ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯃ ꯁꯨꯔꯦ ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯔꯒꯦ
ꯆꯪꯁꯤꯟꯖꯔꯛꯏꯁꯤꯗꯤ ꯌꯥꯝꯅ ꯆꯪꯁꯤꯟꯅꯤꯡꯕꯒ ꯁꯥꯔꯒ nga ama lay haise amukta fa ujadri video da su utriba male ut mem yawbani da mamangi hanai video da mem yawani ma boring laigre duine hanai video mamangi video da mem yawani yum kai da no ma punse akoi yum sunu da ne akoi punje no ma first ta haudre hai Jimmy Hengday class 10 exam Haudro bane che bor bibi wara oh BM kano Salma hai ba best of luck 10 exam thagadori ba kudingmak best of luck akhoi gi mai kai dagi Namubi noigi tando haungie am thi awe bu jimi kai matheno khoi chicken biryani to yum thokpaga sancha se hai badu kauni ko hai kauri sancha sai kam bi ho tau do san chide am hong de le ki ma kana sancha jai du bo Jimmy ro natte Jimmy natte MRK Anjali hai oh si Anjali haiba angang odura ahan odura keng comment phado phado yam pire ine akoi yam support taw ba ngang thank you chegi nupa du kai ming ko ge rodan entercolite sai jamai maming rodan entercolite sai jamai maming ne itai ma ai khangbro hai athoi thokchom ai karam bano khangra athoi thokchom khangra angan boring da laigra akhoi di 10 gi laik pa ba lore hayeng gi thorang tau lore yam thina fa wafam ne se karam kan tholok toino handak ki thas da di tholak kane bu ko do last week oi doira mayai wai oi doira gya men ta da hai che chak cha ba loi ba da ngai ri angang chahi kya surage angang chahi tara sure are yaar thawbal nong thawbal la thengna bu do o kaino da thengna bu do delai ta thengna bu do angang di kai lamda laino boring oh hoi hai akhoi keno delai ta thengna gi bangang du ne si je athoi thuk chomai je ho angang di kai lamda boring laino kakching da laine ma segi nupa du kai thabak toge ma army da le ha ani gi matung da army da le yum da le Imanabi kaina kyam kuina laiduna yumda tha ma khak ngare suti adugi suti do pamui lai thoki tong ne da do yam chamba mali yam na su phram do mali aduna che su yam nungai na lengani lai noma thenga si ap ro yai khoi tholok to ba jun dai di adum khoi dum sangani haidi adu jun dai di सरकार की मखादा ले रोइदमनिना इसागी मखादा लेजद्रोमनिना इसागी रूल्स मखा लेरमनिना नुंगाइबा मतंग ओरदुइनेबा
ꯑꯗꯨꯅ ꯑꯗꯨꯀꯥꯟꯗ ꯖꯨꯟ ꯊꯥꯗꯩꯗꯤ ꯇꯧꯅꯤꯡꯕ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯅꯤ ꯀꯔꯤꯅꯣ ꯑꯗꯨꯛ ꯍꯥꯎꯅ ꯆꯥꯏꯗꯨꯕꯣ ꯑꯁ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯃꯥꯅ ꯁꯥꯏꯔꯝꯕ ꯌꯦꯟ ꯃꯔꯨꯅꯦꯕꯀꯣ ꯗꯤꯜ ꯂꯦꯜꯂ ꯂꯦꯜꯂ ꯆꯥꯏ ꯆꯦ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯊꯣꯛꯂꯛꯑꯗꯣꯏꯅꯦ ꯍꯟꯗꯛ ꯊꯥꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯣꯛꯂꯛꯑꯅꯤ ꯗꯗꯥ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯥꯏ ꯖꯒꯥꯗꯅꯣ ꯌꯨꯝꯗꯤ ꯋꯥꯄꯣꯛꯄꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤ ꯍꯥꯏꯕ ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯋꯥꯄꯣꯛꯄꯤꯅ ꯑꯃ ꯂꯩ ꯑꯗꯨꯗ ꯇꯥꯃꯣ ꯑꯩ ꯀꯣꯟ ꯐꯦꯡꯒꯦ ꯅꯪ ꯁꯤ ꯄꯥꯏꯔꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯩ ꯏꯆꯦ ꯍꯥꯏ ꯆꯦꯛ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯦ ꯑꯩꯗꯨꯀꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯇꯨꯝꯕꯁꯨ ꯉꯝꯗꯕꯤ ꯐꯝꯕꯁꯨ ꯉꯝꯗꯕꯤ ꯑꯗꯨꯝ ꯊꯕꯥꯛꯁꯤ ꯅꯥ ꯂꯩ ꯑꯗꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯒ ꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯧꯔꯒ ꯑꯝꯇ ꯌꯦꯡꯒꯦꯅ ꯈꯟꯕꯅꯦꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯀꯩꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ ꯑꯩꯒꯤꯔꯣ ꯀꯩꯅꯣ ꯁꯤꯔꯦꯗ ꯑꯩ ꯆꯦ ꯅꯣꯏꯒꯤ ꯂꯥꯏꯐ ꯄꯤꯛꯆꯔꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯝꯕꯤꯁꯅꯥꯅ ꯑꯃ ꯂꯩꯌꯦꯕ ꯃꯥ ꯂꯨꯍꯣꯡꯕꯗ ꯀꯥꯞꯄ ꯐꯣꯇꯣꯅꯤ ꯅꯪꯒꯤꯅꯦ ꯍꯥꯏ ꯑꯩ 15 ꯃꯄꯨꯡ ꯐꯥꯏ 16 ꯃꯌꯥꯡ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯂꯨꯗꯦ ꯅꯥꯕ ꯌꯥꯝ ꯊꯒꯦꯠ ꯈꯜꯂꯦ ꯑꯁꯤ ꯅꯨꯄꯤ ꯊꯒꯦꯛꯄ ꯁꯤ ꯌꯧꯕꯧ ꯇꯥꯕ ꯋꯥꯅꯤ ꯆꯦꯒꯗꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯩꯀꯣ ꯑꯗꯨ ꯆꯦ ꯂꯨꯍꯣꯡꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦꯗ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯆꯦꯜꯗ ꯊꯦꯡꯀ꯭ꯌꯨ 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 ꯑꯩꯗꯤ ꯍꯥꯏ ꯏꯇꯩꯗꯤ ꯍꯥꯏ ꯏꯇꯩ ꯐꯃꯨꯡꯗ ꯀꯔꯤ ꯀꯣꯜꯂꯤꯅꯣ ꯈꯪꯗꯦ ꯁꯥꯒꯟꯁꯤꯗ ꯐꯩꯖꯨꯞ ꯃꯅꯥꯛꯁꯤꯗ ꯃꯟ ꯌꯨꯡ ꯂꯩꯔꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯏꯁꯦ ꯑꯩꯅ ꯍꯥꯏꯖꯅꯕ꯭ꯔ ꯌꯦꯡꯉꯨꯀꯣ ꯃꯥꯏ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯀꯣ ꯏꯇꯩ what are you doing hello ꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯕ ꯀꯣꯟ ꯐꯦꯡꯒꯦ ꯁꯤ ꯄꯥꯏꯔꯝꯃꯣ Hello guys. Hi Mayam, welcome to my broad. Mayam chak chanarabo. Inama hare inama kon pheng loi tawri aingonda phone pisalame camera aingonda sinarame. Bro je yam chamme tina keheno. Tina ninge hai tina je Mayam. Handshake. ꯑꯩꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯤ ꯅꯪꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯆꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯩ ꯇꯥꯕ ꯚꯤꯗꯤꯑꯣꯅꯤ ꯍꯌꯦꯡ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯍꯜꯂꯣ ꯗꯗꯥꯁꯦ ꯔꯤꯇꯤꯌꯔ ꯆꯠꯇ꯭ꯔꯣꯕꯣ ꯍꯥꯏ ꯆꯠꯇꯣꯔꯦ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯅꯨꯡꯁꯤꯅꯧꯀꯣ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅꯤ ꯑꯗꯨꯝ ꯁꯤꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔ ꯁꯤꯅꯤ ꯕ꯭ꯔꯣꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯍꯥꯏ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯦ 8858207234 ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯗꯗꯥꯁꯦ ꯑꯩ 35 years old ꯑꯗꯨꯗꯒꯤ ꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏ ꯗꯥꯁꯦ ꯌꯥꯝ ꯆꯝꯃꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯍꯌꯦꯡꯒꯤꯗꯣ ꯃꯩ ꯇꯥꯍꯜꯂꯨꯀꯣ ꯍꯌꯦꯡꯒꯤꯗꯣ ꯃꯩꯅꯦ ꯐꯖꯅ ꯃꯩꯅꯦ ꯍꯌꯦꯡ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯁꯨ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯏꯟꯖꯣꯏ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ
ꯂꯩꯔꯒ ꯎꯗ ꯀꯨꯏꯔꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯏꯇꯥꯁꯨ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯍꯥꯏ ꯆꯝꯕꯅꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯆꯥꯕ ꯍꯥꯏ ꯌꯥꯎꯑꯣ ꯖꯤꯃꯤ ꯍꯟꯗꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯍꯥꯏ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯁꯦ ꯑꯩ ꯌꯨ ꯄꯤꯗ ꯂꯩ ꯑꯦ ꯁꯤ ꯖꯤ ꯂꯧꯔꯒ ꯌꯦꯡꯊꯣꯛꯑꯣ ꯆꯦ ꯍꯥꯏꯌꯦ ꯁꯥꯟꯅꯕ ꯀꯨꯏꯕ ꯑꯅꯥꯕ ꯀꯨꯏꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕꯗꯣ ꯐꯠꯇꯦ ꯍꯣꯏ ꯃꯥ ꯏ ꯁꯤ ꯖꯤꯁꯦ ꯂꯧꯔꯦ ꯑꯗꯣ ꯏ ꯁꯤ ꯖꯤꯗꯤ ꯀꯩꯝ ꯂꯩꯇꯦ ꯃꯥꯏꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯁꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯇꯧꯗꯕ ꯁꯞꯄꯣꯔꯠ ꯍꯥꯏ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗ ꯗꯗꯥꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯔꯣꯖꯦꯟ ꯀꯧꯋꯦ ꯗꯗꯥꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯕꯛ ꯇꯧꯒꯦ ꯑꯩ 2004-5ꯇꯒꯤ ꯇꯧꯋꯦ 4 ꯂꯥꯁ 5 ꯀꯩꯅꯣꯗꯒꯤ 5 ꯍꯧꯔꯛꯄꯗ ꯀꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯏ ꯗꯗꯥ ꯍꯥꯏ ꯆꯦꯁꯦ ꯂꯥꯞꯇꯛꯅ ꯀꯩ ꯍꯥꯏꯅꯣ ꯆꯦꯁꯦ ꯂꯥꯞꯇꯛꯅ ꯈꯨꯝꯂꯛꯑꯦ ꯃꯥ ꯀꯣꯟ ꯐꯦꯡꯉꯤ ꯑꯗꯨꯏꯅꯦ ꯁꯣꯝꯗꯩ ꯀꯧꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯗꯤꯚꯥꯏꯁ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯗꯔ ꯑꯥꯔꯃꯤ ꯆꯪꯕꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯌꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒꯤ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯏꯕꯤꯔꯛꯄꯩ ꯊꯦꯡꯛꯌꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯗꯗꯥꯁꯦ ꯁꯥꯎꯔꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯆꯦ ꯄ꯭ꯔꯦꯡ ꯇꯧꯕ ꯗꯗꯥꯅ ꯇꯤꯀꯦꯠ ꯀꯛꯑꯒꯦ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯑꯗꯩ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏ ꯍꯣꯏ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯃꯩ ꯆꯠꯄ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯤ ꯀꯩ ꯍꯥꯏꯅꯣ ꯊꯥꯡꯃꯩꯖꯝ ꯊꯥꯕꯜꯂꯩ ꯗꯦꯕꯤ ꯍꯥꯏꯁꯦ ꯑꯩꯅ ꯕ꯭ꯔꯣ ꯅꯅꯥꯎ ꯀꯥꯏꯗ ꯂꯩꯔꯒ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯀꯩ ꯅꯅꯥꯎ ꯍꯥꯏꯕ ꯅꯅꯥꯎ ꯍꯥꯏꯕ ꯈꯪꯗꯤꯌꯦ ꯅꯅꯥꯎ ꯍꯥꯏꯗꯤ ꯕꯨꯡꯉꯣꯅꯦ ꯑꯣ ꯕꯨꯡꯉꯣꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇꯣ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯑꯣ ꯇꯥꯃꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯤ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯋꯥꯔꯦ ꯈꯔ ꯊꯨꯅ ꯊꯥꯔꯛꯑꯣ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6:30-7 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯅꯤ ꯍꯣꯏ 6 ꯍꯦꯜꯍꯜꯂꯔꯣꯏꯒꯦ ꯑꯗꯒꯤ ꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗ ꯍꯌꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯔꯨꯈꯤꯒꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯋꯤ ꯁꯞꯄꯣꯔꯠ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯄꯥꯔꯣ ꯍꯌꯦꯡꯒꯤ ꯐꯖꯅ ꯄꯥꯊꯣꯛꯑꯣ ꯂꯥꯏꯔꯤꯛꯇꯣ ꯕ꯭ꯔꯣ 30K ꯌꯧꯍꯜꯂꯁꯦ ꯊꯨꯅ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯌꯧꯍꯜꯂꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯩ 50Kꯗ ꯑꯆꯧꯕ ꯒꯤꯞ ꯑꯦꯋꯦ ꯑꯃ ꯂꯩ ꯕꯤꯛ ꯑꯩ ꯕꯤꯛ 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 ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯆꯥꯕ ꯍꯥꯏꯕꯅꯤꯀꯣ ꯖꯤꯃꯤꯁꯦ ꯌꯥꯎꯋꯣ ꯑꯁ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯩ ꯄꯥꯍꯧꯗꯕꯅꯤ ꯄꯥꯔꯛꯀꯦ ꯏꯁꯩ ꯁꯛꯁꯤ ꯌꯥꯕ꯭ꯔꯣ ꯇꯥꯃꯣ ꯗꯥ ꯌꯦꯡꯉꯤ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯍꯌꯦꯡꯒꯤ ꯍꯥꯏꯕꯗꯨ ꯃꯥꯜꯂꯦꯀꯣ ꯗ ꯍꯌꯦꯡꯒꯤ ꯍꯌꯦꯡꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔꯦꯕ ꯃꯥꯏꯁꯦ ꯗꯥ ꯍꯌꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯔꯨꯈꯤ ꯀꯔꯤ ꯒꯨꯗ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯅꯥꯏꯠ ꯋꯤ ꯕ꯭ꯔꯣꯁꯨ ꯁꯞꯄꯣꯔꯠ ꯁꯤꯁꯤ ꯑꯗꯨꯝ ꯕ꯭ꯔꯣꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯥꯎꯕ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯁꯥꯎꯕꯗꯤ ꯚꯤꯗꯤꯑꯣ ꯄꯥꯛꯅꯗꯤ ꯁꯥꯎꯗꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯥꯎꯔ ꯃꯥ ꯁꯥꯎꯕꯁꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯥ ꯁꯥꯎꯔꯗꯤ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯑꯣ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯉꯥꯏꯔꯤꯕꯅꯤꯀꯣ ꯗꯗꯥ ꯊꯥꯒꯠꯂꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅꯁꯨ ꯍꯧ ꯇꯧꯗꯨꯅ 100K ꯌꯧꯍꯜꯂꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ 100Kꯒ ꯅꯠꯇꯦꯗ 50K ꯑꯝꯇ ꯌꯧꯍꯟꯕꯤꯌꯣ 50Kꯗ ꯑꯆꯧꯕ ꯒꯤꯐ ꯀꯔꯤ ꯑꯋꯦ ꯑꯃ ꯂꯩ ꯀꯔꯤ ꯐꯣꯟꯅꯣ ꯍꯥꯏꯀꯣ ꯀꯔꯤ ꯐꯣꯟꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯐ ꯊꯥꯏ ꯐꯣꯟꯁꯤꯔꯣ ꯂꯥꯏꯐ ꯊꯥꯏ ꯐꯣꯟꯁꯦ ꯅꯣꯠ 9 Pro Max ꯂꯣ MI ꯅꯣꯠ 9 Pro Max ꯃꯌꯥꯝꯅꯁꯨ ꯍꯧ ꯇꯧꯗꯅ ꯄꯥꯔꯦꯀꯣ ꯕ꯭ꯔꯣꯅ ꯀꯃꯦꯟ ꯄꯥꯔꯛꯄ ꯉꯥꯏꯔꯝꯕꯅꯦ ꯄꯥꯔꯛꯑꯦ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯅꯝꯕꯤꯆꯟꯗ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯃꯌꯥꯝꯅ ꯍꯥꯎꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯄꯨꯛꯁꯦ ꯌꯥꯝ ꯊꯤꯅ ꯀꯪꯉꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯃꯟꯗꯅ ꯏꯇꯩꯃ ꯐꯖꯅ ꯐꯝꯃꯒ ꯋꯥꯔꯤ ꯃꯥꯡꯁꯤꯜꯂꯛꯑꯣ ꯁꯥꯟꯅꯁꯤ ꯍꯥꯏ ꯃꯥꯡꯁꯤꯜꯂꯛꯑꯣ
ꯕ꯭ꯔꯣ ꯆꯦꯒꯤ ꯀꯩꯅꯣ ꯂꯨꯅ ꯆꯦꯁꯦ ꯂꯨꯅ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯥꯜꯂꯦꯀꯣ ꯂꯨꯅ ꯇꯧꯃꯟꯗꯅ ꯆꯤꯔꯥꯏ ꯇꯥꯡꯉꯝꯅꯤ ꯑꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯦꯗ ꯂꯨꯅ ꯇꯧꯕꯗꯕꯨ ꯀꯅꯥ ꯆꯤꯔꯥꯏ ꯇꯥꯟꯅꯒꯦ ꯒꯨꯗ ꯅꯥꯏꯠ ꯆꯦꯗ ꯍꯌꯦꯡ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯃꯒꯦꯀꯣ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯥꯏ ꯍꯣꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯄꯨꯖꯥ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗꯤ ꯐꯨꯜ ꯂꯥꯛꯑꯅꯤ ꯁꯞꯄꯣꯔꯠꯅꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯆꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯅꯝꯕꯔ ꯃꯌꯥꯝ ꯂꯧꯄꯤꯈ꯭ꯔꯕꯅꯦ 6909610012 ꯑꯩꯒꯤꯗꯣ ꯍꯥꯏꯕꯤꯑꯣ 8858207234 ꯑꯩ ꯃꯥꯏ ꯇꯥꯔꯝꯈꯤꯒꯦꯀꯣ ꯎꯝ ꯅꯪꯗꯤ ꯏꯔꯨꯖꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯨꯖꯔ ꯆꯠꯂꯤꯗꯨꯗꯤ ꯂꯨꯖꯗ ꯀꯥꯎꯕꯅꯤ ꯉꯥꯏꯔꯤ ꯀꯥꯎꯕꯅꯤ ꯅꯪ ꯌꯥꯝ ꯀꯥꯎꯃꯜꯂꯦꯗ ꯕ꯭ꯔꯗꯔꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯍꯥꯏ ꯖꯥꯟꯁꯤ ꯌꯨ ꯄꯤꯗ ꯆꯤꯆꯦꯁꯤ ꯆꯤꯆꯦꯁꯤ ꯆꯍꯤꯒ ꯆꯥꯟꯅꯗꯦ ꯍꯣꯏ ꯃꯥ ꯈꯔ ꯅꯣꯏꯈꯠꯄ ꯅꯣꯏꯕ ꯑꯗꯨꯒꯤ ꯆꯥꯟꯅꯗꯕꯅꯤ ꯆꯦꯒꯤ ꯆꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏ ꯃꯥꯜꯂꯦ ꯃꯥ ꯊꯧꯕꯥꯜꯗꯩꯅꯦ ꯂꯨꯅ ꯇꯧꯕꯤꯃꯟꯗꯅ ꯆꯤꯔꯥꯏ ꯇꯥꯡꯉꯦ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯔꯣꯒ ꯆꯦꯒ ꯈꯨꯅꯤꯡꯁꯤꯁꯤꯗꯤ ꯍꯥ 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 ꯍꯥꯏ ꯏꯅꯝꯃ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯇꯥꯃꯣ ꯀꯩ ꯍꯥꯏꯅꯣ ꯇꯥꯃꯣꯅ ꯐꯕꯒꯤ ꯏꯇꯩꯃ ꯅꯣꯛ ꯅꯣꯛ ꯂꯩꯖꯕ ꯐꯪꯉꯤꯅꯤ ꯍꯥꯏ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯐꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔ ꯑꯩꯁꯨ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯀꯥꯟꯗꯗ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯅꯦ ꯏꯅꯝꯃ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯥꯃꯣ ꯑꯗꯨꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯗꯥ ꯆꯦ ꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤ ꯕ꯭ꯔꯗꯔꯁꯤ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯋꯥꯡꯄꯣꯛꯄꯤ ꯁꯨꯒꯨꯅꯨ ꯁꯥꯏꯠꯇꯒꯤꯅꯤ ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩ ꯑꯗꯨꯗꯒꯤꯅꯤ ꯑꯩ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯧ ꯍꯤꯡꯅꯕꯒꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯕꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯦꯁꯦꯖꯁꯦ ꯄꯥꯕ ꯌꯥꯝ ꯍꯩꯇꯦꯕ ꯃꯥꯗꯤ ꯌꯥꯝ ꯍꯩꯌꯦꯕ ꯑꯩꯈꯣꯏꯗꯧꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯇꯕꯒꯤ ꯍꯥꯏꯁꯦ ꯀꯔꯤ ꯔꯤꯀ꯭ꯋꯦꯁꯅꯣ ꯃꯔꯛꯇ ꯃꯦꯁꯦꯖ ꯄꯥꯕꯤꯔꯛꯇ ꯌꯥꯎꯔꯦ ꯑꯃꯨꯛ ꯄꯥꯕꯤꯌꯨ ꯍꯥꯏ ꯀꯩ ꯃꯦꯁꯦꯖꯅꯣ ꯆꯤꯆꯦ ꯗꯗꯥ ꯍꯥꯏ ꯍꯥꯎ ꯏꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯏꯅꯝꯃꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯇꯣꯛꯑꯦ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯂꯥꯛꯇꯣꯏꯅꯤꯀꯣ ꯇꯥꯃꯣ ꯍꯣꯏꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯋꯦꯜꯀꯝꯅꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔ ꯂꯩ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠꯇꯣ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯏꯇꯩꯃꯁꯦ ꯂꯝꯗꯤꯡ ꯆꯤꯔꯥꯄꯨꯔꯗꯒꯤ ꯃꯥꯜꯂꯤ ꯍꯥꯏ ꯑꯁꯦꯡꯕ ꯃꯥ ꯄꯣꯛꯄꯗꯤ ꯂꯝꯗꯤꯡ ꯆꯤꯔꯥꯄꯨꯔꯗꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀ꯭ꯂꯥꯁ 3 4 5 6 ꯑꯗꯨꯋꯥꯏ ꯀꯥꯕꯗꯒꯤ ꯃꯥꯁꯦ ꯊꯧꯕꯥꯜꯗ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯍꯣꯡꯉꯛꯈ꯭ꯔꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯌꯨ ꯄꯤꯗ ꯂꯩ ꯏꯇꯩꯃ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯃꯥ ꯃꯥꯏ ꯇꯥꯕ ꯆꯠꯈ꯭ꯔꯤ ꯂꯥꯛꯑꯅꯤ ꯕ꯭ꯔꯣꯈꯣꯏ ꯔꯨꯝꯗꯣ ꯀꯂꯔ ꯄꯦꯄꯔꯒ ꯂꯞ ꯀꯩꯅꯣ ꯁꯦꯝꯂꯒ ꯗꯦꯀꯣꯔꯦꯠ ꯇꯧꯔꯦꯗꯣ ꯆꯤꯆꯦꯅ ꯁꯥꯔꯤꯔꯣ ꯌꯥꯝ ꯍꯩꯌꯦ ꯍꯣꯏ ꯃꯥꯅ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨꯀꯣ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤꯗꯤ ꯈꯤꯇꯪꯈꯛꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯦꯠꯂꯦ ꯃꯌꯥꯝ ꯊꯦꯠꯂꯦ ꯃꯥꯅ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯑꯗ ꯏꯕ ꯈꯣꯠꯄ ꯌꯥꯝ ꯍꯩ ꯃꯥꯁꯦ ꯇꯥꯃꯣꯒ ꯅꯣꯡꯅ ꯇꯥꯃꯣꯒ ꯅꯣꯡꯃ ꯊꯦꯡꯅꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯍꯟꯗꯛ ꯊꯥꯗ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯀꯩ ꯍꯥꯏꯅꯣ ꯑꯩꯅ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯇꯧꯔꯛꯇꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯗꯣ ꯌꯦꯡꯒꯦ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯍꯣꯏ ꯇꯧꯗꯤ ꯇꯧꯔꯛꯀꯦ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯃꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯑꯩꯁꯨ ꯂꯝꯗꯤꯡꯗꯒꯤꯅꯦ ꯍꯥꯏꯌꯦ
ꯑꯣ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯒꯦ ꯍꯥꯏ ꯑꯉꯥꯡꯁꯦ ꯂꯩꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖ ꯍꯥꯏꯗꯣ ꯑꯩ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯉꯛꯈꯤꯒꯦ ꯑꯩ ꯑꯝꯇ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖ ꯗꯗꯥ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯂꯞ ꯌꯨ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯆꯦꯆꯦꯁꯦ ꯌꯥꯝ ꯆꯦꯆꯦ ꯅꯨꯡꯁꯤꯕꯤꯁꯦ ꯃꯥꯏ ꯇꯥꯕ ꯆꯠꯈ꯭ꯔꯤꯅꯦ ꯑꯗꯣ ꯑꯩ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯃꯉꯣꯟꯗ ꯇꯥꯍꯜꯂꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯦꯁꯦꯖ ꯇꯧꯕꯤꯕꯩꯗꯃꯛꯇ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯁꯤ ꯑꯗꯨꯒ ꯍꯟꯅ ꯍꯟꯅ ꯑꯥꯔꯖꯦ ꯀꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯥꯏ ꯂꯚ ꯕꯣꯠ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯇꯤ ꯂꯝꯗꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯅ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏ ꯂꯥꯛꯀꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯇꯝ ꯆꯥꯟꯅꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯥꯛꯀꯦ ꯂꯥꯏ ꯈꯔ ꯀꯨꯏꯅ ꯊꯥꯁꯦꯕ꯭ꯔꯣ ꯍꯥꯏ ꯌꯥꯏꯑꯦ ꯑꯣꯀꯦ ꯌꯥꯏꯑꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯛ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯗꯨꯝ ꯊꯥꯗꯣꯏꯅꯦ ꯑꯗꯨꯗꯤ ꯆꯍꯤ 35ꯗ ꯌꯨꯝ ꯄꯥꯟꯕ꯭ꯔꯣ ꯍꯥꯏꯖꯦ ꯑꯉꯥꯡꯗꯨ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏ ꯑꯗꯨꯗ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗꯣ ꯍꯥꯏ ꯁꯤꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝꯀꯣ ꯀꯩꯅꯣꯅꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯋꯥ ꯈꯔ ꯂꯩꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯄꯨꯔꯥ ꯐ꯭ꯂꯦꯁ ꯑꯥꯎꯠ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯃꯦ ꯊꯥꯗꯅꯦ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯃꯦ ꯊꯥꯗ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯍꯜꯂꯣ ꯒꯥꯏꯁ ꯍꯜꯂꯣ guys. ꯀꯩ ꯍꯥꯏꯅꯣ ꯁꯤꯁꯦ ꯆꯍꯤ 35ꯗ ꯌꯨꯝ ꯄꯥꯟꯕ꯭ꯔꯣ ꯍꯥꯏꯖꯦ ꯑꯠꯆꯥ ꯑꯉꯥꯡꯖꯨ ꯆꯍꯤ 10 ꯔꯤꯀ꯭ꯋꯦꯁ ꯁꯨꯔꯦ ꯍꯥꯏ ꯃꯇꯝ ꯑꯗꯨꯅ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯃꯦ ꯊꯥꯗꯅꯦ ꯍꯥꯏ ꯃꯦ ꯊꯥꯗ ꯀꯩ ꯂꯩꯒꯦ ꯂꯥꯏ ꯍꯔꯥꯎꯕ ꯂꯝꯗꯤꯡꯒꯤ ꯑꯣ ꯂꯝꯗꯤꯡꯒꯤ ꯑꯔꯦ ꯌꯥꯔ ꯁꯤꯁꯤ ꯂꯝꯗꯤꯡꯒꯤ ꯑꯣꯏꯇꯥꯔꯗꯤ ꯂꯝꯗꯤꯡꯗꯒꯤꯔꯣ ꯂꯝꯗꯤꯡꯗꯩꯅꯦ ꯍꯥꯏꯌꯦ ꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯦ ꯂꯝꯗꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯀꯔꯝꯕ ꯃꯇꯝ ꯇꯧꯗꯣꯏꯅꯣ ꯑꯩ ꯉꯥꯏꯔꯤ ꯃꯩꯇꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁꯦꯠꯂꯒ ꯕꯖꯥꯔꯗ ꯕꯖꯥꯔꯗ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁꯇꯔ ꯄ꯭ꯂꯤꯖ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯨꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯣ ꯑꯩꯉꯣꯟꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯆꯝꯕ ꯐꯅꯦꯛꯇꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗ ꯔꯥꯅꯤ ꯐꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯒ ꯄꯨꯔꯛꯑꯝꯃꯦ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯠꯃꯟꯗꯅ ꯃꯜꯂꯦꯅ ꯑꯃꯨꯛ ꯁꯨꯇꯤ ꯊꯣꯛꯄꯗ ꯄꯨꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯇ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯒꯨꯝꯕ ꯀꯩꯀꯩꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯕ ꯐꯅꯦꯛ ꯑꯆꯝꯕ ꯑꯅꯤꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯅꯤꯗꯨꯁꯨ ꯁꯦꯠꯃꯟꯗꯅ ꯃꯟꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯕꯖꯥꯔꯗꯒꯨꯝꯕ ꯊꯣꯛꯄꯗꯗꯤ ꯈꯔ ꯐꯖꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯁꯨꯇꯤ ꯍꯟꯗꯛ ꯊꯣꯛꯑꯅꯤ ꯑꯗꯨꯀꯥꯟꯗꯨꯗ ꯄꯨꯔꯛꯑꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯇꯧꯔꯛꯑꯒꯦ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯇꯧꯔꯛꯑꯒꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯗꯗꯥ ꯏꯁꯩ ꯁꯛꯄ ꯍꯧꯔꯦ ꯗꯥꯟꯁ ꯁꯤꯛꯂꯒꯦ ꯁꯣꯝꯗ ꯍꯥꯏꯁꯦ ꯏꯁꯩ ꯁꯛꯄ ꯍꯧꯔꯣ ꯀꯝꯑꯣꯟ ꯍꯥꯏꯌꯦ ꯍꯥꯏ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯤ ꯅꯋꯥꯁ ꯉꯁꯤꯁꯦ ꯑꯩ ꯊꯕꯥꯛ ꯅꯥꯏꯌꯦꯕꯀꯣ ꯊꯕꯥꯛꯁꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯕꯥꯛ ꯌꯥꯝ ꯅꯥꯏꯌꯦꯕ ꯁꯣꯔ ꯍꯣꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔ ꯆꯦꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯑꯩ ꯀ꯭ꯂꯥꯁ 12 ꯊꯥꯕꯗ ꯄꯥꯜꯂꯦ 12 ꯊꯥꯔꯒ 12 ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ 12 ꯀꯩꯅꯣ ꯆꯦꯁꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ 12 ꯍꯥꯏꯗꯣꯛꯑꯦ ꯆꯦ ꯁꯣꯝꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯆꯦ ꯁꯣꯝꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯀꯩꯅꯣꯗꯔꯣ ꯋꯥꯡꯖꯤꯡꯗꯔꯥ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯔꯒ ꯁꯛꯂꯛꯇꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯔꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯁꯦ ꯑꯩꯗꯤ ꯍꯩꯇꯤꯌꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯏꯁꯩ ꯆꯐꯨ ꯁꯤꯗ ꯂꯩꯔꯦ ꯏꯁꯩ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯕ ꯑꯩ ꯑꯁꯦꯡꯕꯩ ꯑꯣꯏꯅ ꯑꯩ ꯏꯁꯩ ꯉꯁꯤꯗꯤ ꯁꯛꯄ ꯉꯝꯃꯔꯣꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯋꯥ ꯍꯥꯏꯗꯤ ꯀꯟꯅ ꯉꯥꯡꯉꯨꯕ ꯊꯕꯥꯛ ꯅꯥꯔꯦꯕꯀꯣ ꯆꯦ ꯑꯗꯨꯒꯤ ꯑꯦꯟ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯆꯦ ꯑꯦꯟ ꯕ꯭ꯔꯗꯔ ꯀꯩꯅꯣ ꯑꯥꯏ ꯋꯤꯜ ꯕꯤ ꯑꯣꯀꯦ
I will be waiting. My request soon gone. Watch my request reaction video. Lots of love from Assam. Hosei, love you. Jesse, isay tambro hai. Tamde da sum kha dum pamjabagi dum sakpa wani tamde tamde. No yum hai ba ai. Oh, yum da lak tor bane akoi handak tha ji lakane do karama det no de khangde Manipur da hai. Oh. Bro khoi video sing se yamna nungai anai ba tor kho hai weather kamai tauge as weather di 40 gi abam ne 40 41 42 gi ngarang di 42 yawi ko sinu pa je ka banina ai halakpada aina hai mamai sen mure na sen musalle angang do class ka tam karage angang kano class 5 kai ne ꯆꯦꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯅꯦ ꯑꯩ ꯏꯄꯥꯝꯅ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯗꯨꯒ ꯌꯨꯝꯅ ꯋꯥꯄꯣꯛꯄꯤꯗ ꯄꯥꯟꯕ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯌꯨ ꯄꯤꯗ ꯎꯁꯣꯏ ꯄꯣꯛꯄꯤ ꯉꯍꯥꯟꯋꯥꯏ ꯌꯥꯝ ꯇꯧꯔꯦ ꯆꯦꯅ ꯏꯁꯩ ꯁꯛꯄ ꯀꯩ ꯍꯥꯏꯅꯣ ꯌꯥꯝꯅ ꯁꯥꯕ꯭ꯔꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯌꯥꯝꯅ ꯁꯥꯗꯦ ꯍꯥꯏ ꯁꯤꯗꯗꯤ ꯑꯁ ꯌꯥꯝ ꯊꯤꯅ ꯁꯥꯏ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏ ꯍꯥꯏꯕ ꯈꯪꯉꯦ ꯃꯥꯏꯗꯒꯤ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯏꯕ ꯃꯩ ꯃꯌꯥꯗꯒ ꯐꯝꯃꯒ ꯋꯪ ꯁꯥꯕꯗꯨꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯆꯦꯅ ꯏꯁꯩ ꯁꯛꯄ ꯉꯝꯗ꯭ꯔꯁꯨ ꯗꯗꯥ ꯁꯛꯂꯛꯑꯣ ꯏꯁꯩ ꯌꯦ ꯍꯣꯏꯅꯕ ꯁꯛꯂꯛꯑꯣ ꯏꯁꯩ ꯏꯁꯩ ꯇꯥꯔꯒ ꯆꯦ ꯁꯛꯂꯛꯑꯣ ꯆꯦꯆꯦꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯕ꯭ꯔꯣꯒ ꯆꯦꯒꯁꯤ ꯌꯥꯝꯅ ꯆꯝꯃꯤ ꯍꯥꯏ ꯑꯗꯨ ꯃꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯇꯩꯃ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯌꯥꯏ ꯃꯨꯛꯕꯥꯡ ꯇꯧꯕꯩ ꯋꯥꯐꯝ ꯍꯥꯏ ꯂꯝꯗꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯍꯤ 2 ꯐꯥꯔꯦ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏ ꯍꯟꯗꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯨ ꯋꯥꯄꯣꯛꯄꯤꯒꯤꯁꯨ ꯃꯦꯗ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯐꯖꯅ ꯑꯝꯇ ꯌꯥꯎꯒꯦꯅ ꯈꯟꯕꯅꯦꯕ ꯑꯩꯁꯦ ꯂꯝꯗꯤꯡꯒꯤ ꯂꯧꯕꯨꯛꯇꯒ ꯆꯣꯡꯕ ꯊꯥꯕꯜꯒꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯗꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯌꯥꯎꯕꯅꯦ ꯆꯩꯔꯥꯎꯕ ꯏꯟꯖꯥꯡ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯏꯟꯖꯥꯡ ꯀꯩꯅꯣ ꯍꯥꯏꯗꯅ ꯃꯥꯜꯂꯤꯀꯣ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯔꯒ ꯁꯛꯂꯛꯇ꯭ꯔꯕꯅꯤꯅ ꯇꯨꯝꯃꯒꯦ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯋꯦꯗꯔ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯋꯦꯗꯔ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯍꯥꯏꯔꯣ ꯑꯁ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯋꯦꯗꯔꯗꯤ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯁꯥꯔꯦ ꯕꯦꯕꯤ ꯗꯦꯗꯤ ꯍꯥꯏ ꯃꯥꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯕꯣꯛꯁ ꯑꯃ ꯌꯦꯛꯑꯦ ꯑꯩ ꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯗꯗꯥ ꯏꯁꯩ ꯁꯛꯄ ꯎꯗ꯭ꯔꯤ ꯗꯗꯥ ꯑꯣꯏꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯁꯛꯂꯛꯑꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯇꯧꯁꯤꯟꯅꯔꯅꯨ ꯑꯝꯇ ꯍꯥꯏ ꯑꯩ ꯆꯦ ꯆꯥꯛ ꯏꯁꯩ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯃꯥꯂꯦꯝ ꯏꯇꯩꯃꯁꯤ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯌꯥꯝ ꯅꯣꯛꯀꯜꯂꯦꯕꯀꯣ ꯃꯥ ꯑꯩꯁꯦ ꯃꯌꯥ ꯈꯤꯒꯠꯄ ꯑꯩꯗꯤ ꯄꯥꯝꯕ ꯑꯗꯨꯏꯅꯤ ꯑꯗꯨꯝ ꯈꯤꯒꯠ ꯑꯁ ꯑꯁꯦꯡꯕꯩꯗꯤꯀꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯐꯝꯃꯦꯕꯀꯣ ꯌꯨꯝꯗ ꯉꯍꯥꯟꯋꯥꯏ ꯍꯧꯖꯤꯛꯇꯤ ꯐꯝꯗ꯭ꯔꯦ ꯑꯩꯁꯦꯀꯣ ꯗꯨꯀꯥꯟꯗꯒꯤ ꯆꯪꯉꯛꯄꯗ ꯅꯨꯡꯗꯥꯡꯗꯅꯦ ꯈꯗꯥꯡ ꯁꯨꯃꯥꯏꯅ ꯄꯥꯔ ꯆꯪꯉꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯋꯥꯁꯦ ꯑꯗꯨꯝ 24 ꯑꯋꯥꯔ ꯑꯗꯨꯝ ꯉꯥꯡ ꯂꯩꯕ ꯕꯖꯥꯔꯒꯤ ꯃꯤꯅ ꯑꯩ ꯂꯨꯍꯣꯡꯕꯗ ꯅꯣꯏ ꯊꯥꯖꯔꯣꯏ ꯑꯩꯅ ꯄꯣꯠ ꯂꯩ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯄꯣꯠ ꯂꯩꯕ ꯆꯠꯄꯁꯤꯗꯅꯦ ꯄꯣꯠꯁꯤ ꯈꯤꯇꯪ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯅꯝꯕꯅ ꯂꯣꯏ ꯄꯤꯔꯛꯄ ꯉꯥꯛꯇ ꯐꯅꯦꯛ ꯂꯩꯕ ꯆꯠꯂꯦꯗꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯄꯪꯄꯤꯗ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯂꯩꯕ ꯆꯠꯄꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛ 5 ꯈꯛ ꯂꯩꯔꯒ 30-ꯃꯨꯛꯁꯤꯅ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯄꯨꯔꯛꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯑꯗꯩ ꯄꯣꯠ ꯆꯩꯁꯦꯀꯣ ꯕꯖꯥꯔ ꯐꯥꯎꯔ ꯆꯠꯄꯁꯤꯗ ꯃꯤꯅꯅꯦ ꯑꯩꯗꯤ ꯕꯖꯥꯔꯗ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕꯀꯣ ꯕꯖꯥꯔ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯑꯝꯗꯥꯏꯗ ꯅꯣꯏ ꯑꯗꯥꯏꯗ ꯍꯥꯏꯅꯩꯌꯦ ꯕꯖꯥꯔꯗ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯔ ꯂꯩꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯌꯥꯝ ꯐꯥꯎꯕ ꯅꯨꯄꯤꯅꯤ ꯇꯧꯉꯝꯕ ꯅꯨꯄꯤꯅꯤꯒ ꯍꯥꯏꯅꯩ ꯍꯥꯏꯌꯦ ꯍꯥꯏꯅꯕ꯭ꯔꯥ ꯅꯪ ꯀꯣꯟꯊꯣꯡ ꯀꯌꯥ ꯐꯥꯎꯔ ꯂꯥꯛꯏ ꯅꯠꯇꯦ ꯍꯥꯏꯅꯕ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯍꯥꯏꯅꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅꯣꯝ ꯍꯥꯏꯈꯤꯕꯅ ꯑꯩ ꯇꯥꯏ ꯕꯖꯥꯔꯗ ꯇꯥꯔ ꯂꯩꯕ ꯅꯨꯄꯤꯅꯤ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯦꯒ ꯍꯥꯏꯌꯦ ꯆꯤꯟꯗꯤ ꯄꯨꯔꯥ ꯀꯣꯛꯄꯅꯦ ꯀꯕꯣꯛꯇꯤ ꯃꯍꯧꯁꯥꯗꯤ ꯅꯠꯇ꯭ꯔꯕꯅꯦ ꯑꯩꯁꯦ ꯑꯁꯦꯡꯕꯩꯗꯤꯀꯣ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯁꯥꯎꯒꯟꯕꯒꯗꯤ ꯁꯥꯎꯒꯟꯗꯦꯕꯀꯣ ꯍꯥꯟꯅꯗꯩꯁꯨ ꯌꯥꯝ ꯊꯨꯅ ꯁꯥꯎꯔꯒ ꯌꯥꯝ ꯊꯨꯅ ꯐꯒꯜꯂꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯕ꯭ꯔꯦꯡ ꯉꯥꯡꯕꯁꯤꯗꯤ ꯊꯥꯏꯅꯗꯩꯅꯦꯕ ꯑꯗꯨꯝ ꯇꯥꯡ 2ꯗ ꯊꯥꯕꯜ ꯆꯣꯡꯉꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯏꯌꯣ ꯂꯝꯄꯥꯛꯇ ꯃꯤ ꯌꯥꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯌꯥꯎ ꯐꯪꯗ꯭ꯔꯦ ꯏꯁꯩ ꯑꯝꯇ ꯇꯥꯒꯦ ꯇꯧꯕꯅꯦ ꯁꯛꯂꯛꯇ꯭ꯔꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯒꯦ
SLC examination oh adudi LK couple best of luck exam thagadawriba ichin inawsinggidamakta mai pakpa afaba ngakta oibiyu brother amta sakthar o nairase amta di saglo yam demandari saye Isay haite kay saglo se asida amta kan kokdan taga kullanga jo idum kullage kari isay saglo ba nang hayro isang lagi isay Mayam isay khalo saklage angang kaya surage angang amakaptang sure ho itay ma isay Hourase haibani itay ma itay may isay ne matani saglo ni nang bro say yam noire da hay ai halakti noire am noire ma khara cha san thakjan behen man le je fajaye hai thank you Itaman jakada chatlani Di manjakada chatlani Ita urirai ita takhelai Nakhoi aibu waruno Leihoro chatlage Ita manjakada chatlani ay di manjakada chatlani music ka tilisi di sana sabas adu mangai gay no ta sana khoi na naire chena nata ai di say haite ba ꯑꯉꯥꯡꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯑꯃꯨꯛꯇꯗꯤ ꯎꯖꯅꯤꯡꯉꯦ ꯍꯌꯦꯡ ꯁꯨꯇꯤ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯥꯔꯖꯦ ꯀꯞꯄꯜ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯐꯟ ꯆꯣꯡꯉꯒ ma kay video semage ꯃꯥꯅ ꯑꯃꯨꯛꯇꯪ ꯍꯔꯥꯎꯗꯧ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯃꯥ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯩ ꯀꯥꯟꯗꯗꯤ ꯋꯥꯒ ꯉꯥꯡꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣꯗꯒ ꯌꯦꯡꯕ ꯌꯥꯗꯕꯤꯗ ꯄꯨꯔꯥ ꯅꯝꯐꯨ ꯍꯥꯐꯨꯗꯒ ꯐꯨꯔꯒ ꯄꯨꯔꯥ ꯌꯥꯎꯍꯟꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯩ ꯈꯔ ꯂꯩꯕꯗꯩꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯕꯣꯔꯤꯡꯗ ꯑꯃꯨꯛ ꯂꯩꯈꯤꯕꯗꯩꯗꯤ ꯐꯪꯗ꯭ꯔꯦ ꯆꯦꯁꯦ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯑꯝꯇ ꯈꯨꯝꯂꯛ ꯑꯣ ꯀꯩꯒꯤꯅꯣ ꯁꯤ ꯍꯪꯉꯒ ꯁꯨꯡꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯦ ꯇꯁꯦꯡꯕ ꯑꯩ ꯆꯍꯤ 13ꯗ ꯌꯨꯝ ꯄꯥꯜꯂꯦ ꯇꯥꯅꯤꯡꯂꯦ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯅꯥꯏꯁ ꯚꯣꯀꯦꯜ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯊꯤꯅ ꯐꯕ ꯅꯨꯄꯥꯅꯤ ꯃꯕꯨꯛꯁꯨ ꯐꯃꯟꯗꯅ ꯃꯕꯨꯛ ꯆꯣꯟ ꯆꯣꯟ ꯂꯥꯎꯔꯦ ꯍꯧꯖꯤꯛ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯩ ꯁꯛꯎ ꯂꯥꯎ ꯍꯥꯏꯕꯅꯤ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ kari isay no saktoy hayro ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯩꯊꯥꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ namuda say thaba ꯀꯨꯆꯨ ꯃꯨꯕꯤ ꯅꯪ ꯃꯤꯌꯨꯝ ꯇꯧꯔꯛꯇꯅ kuchu mubi nang ꯑꯗꯨꯒꯨꯝꯕꯗꯣ ꯁꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯩꯊꯥꯎ ꯍꯥꯏꯔꯗꯤ rasi laibi aigi ꯄꯥꯝꯗꯦ ꯑꯗꯨ ꯏꯁꯩꯗꯨ ꯄꯥꯝꯗꯦ Lauri chatti ꯑꯥꯎ Pingang inbi Lauri chatti Pingang inbi Tadai kaino itaima Hai tadai kaino itaima Wangang haite saubino Thaugalon khangde warauno Nanau laibak thibani Nanau laibak thibani Lauri chatti Pingang inbi ơi ôi gì chứ fazana layu lo ai wai ba duine fazana layu karigi wa as ngasai thabak chaluraga war mit ka jemu isai sakpa yam hai bro se yam hai ko guys mayam entertain oinaba live se tharai ne haidi dada isai su yam phajai hai ji kena tauba thabak chatpani na ko thabak chatpani na wai ba ko nami chupa nung sa rak ta thabak chatpani chahi kaya surake hai ai chahi kun taruk sura kai mathel charage chicken biryani da chicken sanjan biryani chai thongba akhoi jing asi kaino hotel da mapan da jak chaba chakke kanglai daw pak ne na yai fare kanglai pak na yai fare ta hai je Kanglai sanna pak le na. pak kanglai pak na yai fare akhoi ngasi mapan da jak chaba chakke daw ne ba ko ma dinner ta ucha se na hai engonda ai do mana yadra ba yam da talla ada dum kaura saraba adudagi makha taba comment jara 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 laktri
Brogi video do nungti thagalao thagalake hayeng gi video ngai biramo mayam hayeng video yam china nungai gani hayeng gi video do yamna nungai ba video oigane haina khalle mayam ngai ꯑꯗꯣ biramo ꯚꯤꯗꯤꯑꯣꯗ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯛꯄ ꯌꯥꯏꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯆꯠꯇꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂ ꯌꯦꯡꯕꯤꯗꯕꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯈꯒ ꯀꯥꯟꯅꯍꯜꯂꯤꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯀꯥꯟꯅꯍꯜꯂꯤꯅꯦ ꯆꯦꯁꯦ ꯗꯗꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯁꯦꯡꯕꯩꯁꯨ ꯆꯦ ꯅꯣꯏ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯇꯨꯝꯃꯗꯣꯏꯅꯦ ꯇꯨꯝꯒꯦ ꯇꯧꯔꯛꯑꯕꯅꯦ ꯆꯤꯆꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯁ ꯅꯪꯇꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯄ꯭ꯋꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯦꯟꯕ ꯃꯣꯏꯔꯥꯡꯆꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯇꯨꯡꯗ ꯍꯌꯦꯡꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤ ꯍꯥꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯀꯣ ꯑꯗꯨꯅꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯦꯡꯇꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯄꯨꯡ 5:30 ꯇꯔꯨꯛ ꯑꯗꯥꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯥꯒꯠꯂꯛꯑꯅꯤ ꯇꯥꯃꯣꯒꯤ ꯏꯁꯩ ꯑꯃ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯇꯩꯃꯒꯤ ꯑꯃꯨꯛ ꯇꯥꯔꯁꯤ ꯍꯌꯦꯡꯗꯣ ꯊꯦꯡꯃꯜꯂꯦ ꯉꯟꯅ ꯊꯥꯒꯠꯂꯛꯑꯣ ꯊꯥꯒꯠꯂꯛꯀꯦ ꯍꯌꯦꯡ ꯉꯟꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯏꯁꯩ ꯑꯃ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯇꯩꯃꯒꯤ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯆꯦꯒ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯁꯨ ꯍꯟꯖꯤꯟ ꯄꯦꯟꯗꯦ ꯌꯦꯡꯉꯁꯨ ꯄꯦꯟꯗꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯛꯇꯤꯌꯦ ꯑꯩ ꯄꯥꯔꯤꯁꯤꯗꯤ ꯗꯥꯏꯅꯥ ꯗꯗꯥ ꯑꯃꯗꯤ ꯏꯇꯩꯃ ꯂꯥꯏꯐ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯑꯦꯛꯖꯥꯝ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯌꯦꯡꯂꯔꯣꯏꯒꯦ ꯁꯥꯎꯅꯨꯀꯣ ꯏꯇꯩꯃ ꯗꯗꯥ ꯁꯥꯎꯗꯦꯗ ꯑꯗꯨꯒ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯐꯖꯅ ꯊꯥꯔꯝꯃꯣ ꯑꯗꯨꯒ ꯐꯖꯅ ꯏꯔꯝꯃꯣ ꯅꯤꯡꯁꯤꯡꯉꯒ ꯐꯖꯅ ꯏꯌꯨ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯨꯟꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅꯀꯣ ꯌꯥꯝ ꯍꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯕꯤꯗꯀꯣ ꯁꯨꯃꯥꯏꯅꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯤꯕꯈꯩꯒꯤ ꯄꯨꯂꯞꯅ ꯕꯔꯥꯈꯅꯥ ꯑꯣꯏꯅ ꯁꯤꯜꯂꯒꯀꯣ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯁꯤꯜꯂꯦꯗꯅ ꯑꯗꯨꯗꯨꯒ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯄꯥꯔꯇꯤꯗꯣ ꯀꯩꯅꯣ ꯌꯥꯎꯅꯤꯡꯕ ꯃꯤꯈꯩꯅꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯅꯕꯀꯣ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯄꯨꯂꯞ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯦꯂꯦꯛ ꯇꯧꯕꯤꯔꯛꯑꯣ ꯃꯐꯝꯗꯣ ꯀꯗꯥꯏ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯜꯂꯛꯄ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁꯤꯟꯖꯦꯕ ꯚꯩꯌꯥꯒ ꯕꯥꯔꯕꯤꯒꯒꯤ ꯄ꯭ꯔꯦꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯄ꯭ꯔꯦꯡ ꯄ꯭ꯔꯦꯡꯗꯤ ꯕꯥꯔꯕꯤꯅ ꯍꯦꯜꯂꯦꯀꯣ ꯚꯩꯌꯥꯅ ꯍꯦꯜꯂꯣ ꯍꯥꯏꯁꯤꯗꯤ ꯅꯣꯏ ꯁꯥꯏꯗꯣ ꯄꯥꯈꯪ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯃꯥꯜꯂꯤꯀꯣ ꯍꯥꯏꯁꯤꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯦ ꯍꯟꯗꯛꯇꯤ ꯈꯔꯕꯨ ꯅꯣꯏꯈꯠꯂꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯉꯥꯡ ꯃꯆꯥꯁꯦ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯦ ꯑꯗꯨꯏꯅꯦ ꯑꯩꯅ ꯅꯍꯥꯜ ꯋꯥꯟꯊꯕꯗ ꯉꯥꯎꯔꯒ ꯆꯦꯟꯕ ꯌꯥꯎꯗ꯭ꯔꯣ ꯑꯩꯅ ꯈꯜꯂꯤꯅꯤꯀꯣ ꯀꯩꯅꯣ ꯑꯩ ꯋꯥꯟꯗꯩ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯥꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯉꯥꯡ ꯑꯃ ꯂꯩꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯦꯜꯂꯤꯖꯥꯠꯅꯤ ꯊꯣꯡ ꯊꯤꯜꯂꯨꯏꯖꯥꯠꯅꯤ ꯍꯧꯗꯣꯛꯎꯕꯖꯥꯠꯅꯦꯕ ꯑꯃꯗꯨꯁꯨ ꯇꯨꯝ ꯍꯧꯒꯠꯇꯕꯩ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯕ ꯆꯦ ꯍꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯤꯁꯥ ꯆꯨꯔꯦ ꯑꯩ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ 5 ꯀꯥꯔꯦ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯂꯕ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯍꯩꯇꯦ ꯁꯤ ꯏꯁꯩꯁꯦ ꯑꯗꯨꯅ ꯀꯩꯅꯣꯗꯣ ꯎꯄꯔ ꯅꯤꯆꯦ ꯑꯣꯏ ꯂꯩꯔꯦꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯏꯁꯀꯦꯜ ꯏꯁꯀꯦꯜꯗꯣ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯁ ꯈꯪꯗ꯭ರೆ ꯑꯩ ꯐꯥꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯍꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯆꯤꯆꯦꯅ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯅꯨꯡꯇꯤꯒꯤ ꯁꯣꯡ ꯍꯥꯏ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯑꯩ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯤꯌꯦ ꯉꯥꯏ ꯊꯦꯡꯛ ꯌꯨ
ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯂꯥꯞꯅ ꯅꯛꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯁꯛꯂꯛꯑꯣ ꯑꯩ ꯊꯤꯜꯂꯛꯀꯦ ꯏꯁꯩꯁꯦ ꯈꯔ ꯈꯔ ꯇꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯐꯥꯗ꯭ꯔꯦꯕ ꯁꯨꯝꯐ ꯁꯛꯂꯛꯑꯣ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯃ ꯃꯤꯅ ꯈꯪꯗꯕ ꯃꯐꯝ ꯑꯃ ꯀꯅꯥ ꯈꯪꯗꯅꯀꯅꯥ ꯎꯗꯅꯀꯅꯥ ꯈꯪꯗꯅ ꯀꯅꯥ ꯎꯗꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯁꯩꯒ ꯑꯝꯇ ꯐꯥꯗ꯭ꯔꯦꯗ ꯀꯔꯤ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯛꯏꯁꯦ ꯍꯤꯟꯗꯤ ꯏꯁꯩꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯁꯤꯁꯇꯔꯅ ꯁꯛꯄꯁꯦ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦꯒ ꯀꯀꯥꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯛꯂꯛꯑꯣ ꯑꯩ ꯏꯆꯦꯒꯤ ꯏꯁꯩ ꯇꯥꯔꯒ ꯇꯨꯝꯃꯒꯦ ꯍꯥꯏ ꯆꯦ ꯑꯅꯧꯕ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯑꯅꯧꯕ ꯀꯩꯀꯩ ꯏꯁꯩ ꯂꯩ ꯉꯔꯥꯡ ꯁꯦꯂꯩꯕꯅ ꯁꯛꯄ ꯏꯁꯩꯗꯨ ꯁꯛꯑꯣ ꯉꯔꯥꯡ ꯁꯤꯂꯩꯕꯅ ꯁꯣꯔꯤꯒꯤꯗꯣ ꯑꯗꯨꯗꯤ ꯏꯁꯩ ꯑꯅꯧꯕꯁꯨ ꯅꯠꯇꯅ ꯑꯔꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨꯏꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯤ ꯍꯤꯟꯗꯤ ꯏꯁꯩ ꯀꯩ ꯑꯝꯇ ꯏꯁꯩꯅꯣ ꯑꯗꯨꯗꯣ ꯈꯟꯖꯒꯦ ꯉꯔꯥꯡꯒꯤꯗꯣ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯍꯤꯟꯗꯤ ꯈꯪꯕ ꯏꯁꯩ ꯑꯣꯏꯗꯤ ꯁꯛꯂꯛꯀꯦ ꯍꯤꯟꯗꯤ ꯏꯁꯩ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯍꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯛꯂꯛꯀꯦ ꯁꯤꯂꯩꯕꯅ ꯁꯛꯄ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯅꯤ ꯅꯍꯥꯛꯀꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇ ꯉꯥꯎꯅꯍꯜꯂꯦ ꯑꯩꯕꯨ ꯃꯐꯝ ꯈꯪꯗ ꯑꯆꯤꯛꯄ ꯑꯍꯤꯡꯁꯨ ꯂꯣꯏꯈꯔꯦ ꯊꯣꯛꯂꯝꯕ ꯊꯥꯖꯁꯨ ꯆꯪꯈꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯁꯨ ꯂꯣꯏꯈꯔꯦ ꯊꯣꯛꯂꯝꯕ ꯊꯥꯖꯁꯨ ꯆꯪꯈꯔꯦ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯅꯥꯀꯣꯡꯁꯤꯗ ꯃꯤꯠꯅ ꯑꯃꯨꯛ ꯀꯅꯥ ꯇꯥꯟꯅꯔꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪ ꯄꯥꯝꯃꯨꯕꯤꯑꯕ ꯄꯥꯏꯁꯤꯡ ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯅꯩꯔꯦꯍꯦ ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯅꯥꯛꯇ ꯐꯝꯂꯤꯕꯣꯏ ꯃꯤꯡ ꯑꯗꯨ ꯁꯛꯄꯗꯅꯦ ꯑꯩꯈꯣꯏ ꯃꯧꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯃꯆꯣꯡ ꯃꯄꯥꯡ ꯅꯥꯏꯗꯕ ꯇꯧꯔꯛꯈꯤꯕꯗꯣ ꯀꯔꯝꯅ ꯑꯩꯕꯨ ꯀꯥꯎꯔꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯀꯔꯝꯅ ꯅꯪꯕꯨ ꯀꯥꯎꯔꯣ ꯌꯥꯝ ꯊꯤꯅ ꯍꯥꯏꯕꯅꯣ ꯐꯖꯩꯌꯦ ꯆꯦꯁꯦ ꯌꯥꯝ ꯍꯩꯌꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯨꯔꯣ ꯑꯗꯨꯗꯣ ꯑꯣꯏꯔꯝꯅꯤ ꯀꯔꯝꯅ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯏꯁꯩ ꯆꯦꯁꯤ ꯏꯁꯩ ꯌꯥꯝꯅ ꯍꯩ ꯑꯉꯥꯡꯗꯣ ꯀ꯭ꯂꯥꯁ 5 ꯇꯝꯃꯤ ꯍꯥꯏꯗꯨ ꯌꯨꯄꯤꯗꯔꯣ ꯌꯨꯄꯤꯗ ꯅꯠꯇꯦ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗꯅꯦ ꯑꯩꯈꯣꯏꯗꯣ ꯊꯣꯛꯇꯧꯕ ꯊꯥ ꯑꯅꯤꯈꯛ ꯉꯥꯏꯔꯦꯕꯀꯣ ꯄꯦꯟꯁꯤꯜ ꯆꯠꯇꯧꯕ ꯑꯗꯨꯅ ꯃꯥꯁꯤꯗ ꯆꯟꯗ꯭ꯔꯦꯕ ꯃꯤꯡ ꯃꯊꯪꯗ ꯐꯤꯂꯝ ꯀꯨꯝꯁꯤ ꯍꯥꯏ ꯑꯩꯌꯥ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯄꯣꯛ ꯃꯍꯩ ꯌꯥꯜꯂꯦ ꯁꯛꯄꯤꯔꯛꯑꯣ ꯁꯤꯁꯇꯔ ꯂꯒꯖꯒꯂꯦ ꯇꯧꯕꯗꯣ ꯂꯒꯖꯒꯂꯦ ꯁꯛꯂꯛꯑꯣ ꯑꯗꯨꯗꯣ ꯑꯩ ꯐꯥꯗꯤꯌꯦ ꯅꯪ ꯐꯣꯟ हसी रात हो शायद इस जन्म में मुलाकात हो न हो लग जागले ꯐꯥꯔꯝꯕꯅꯦ ꯑꯗꯨꯒ ꯑꯝꯇ ꯐꯥꯈꯤꯗ꯭ꯔꯦꯅꯦ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯩ ꯉꯥꯎꯏ ꯍꯥꯏ ꯊꯦꯡꯛ ꯌꯨ हमको मिले हैं आज जी भर के देख ले
नशा पहला नशा पहला खुमा नया प्यार है नया इंतजार कर कर लूं मैं क्या अपना दिले बेकरार दिले बेकरार isay budi yam fajay na nakta ama ngangido duna yadre ay kaino kaina re khang raba nangse nungshi kaina re khang raba nangse nungshi duna lay re asum kau thok pa tam lage hot na ruba bro se nahal anaba nomaga karaya chalino che manipuri ina saglo hindi khangde bai thank you so much sister thank you welcome wow thank you kau thok pa tam lage hot na ruba oi halle nung shibana aremba tai bang manglan ani dage lap na chakroba nang bo kaina re khang laba nang she nung shiduna lay re asum nang nasarga gilay kolda ay napatal ginorokta nang nasarga gilay kolda ay napatal ginorokta nang ginusi babudi amarni hi bro khang da bro kaino mukbang na kaino mukbang na itay mabu ngai duna lay de ko hai kaina re khanga badang na blind makeup tau bai video sem o semake ye dil tum tau bodo sapiro sister ye dil tum hai jaga दिल तो मिला है तो सिर्फ तुझसे प्यार करने के लिए दो कमेंट पाबियू पाए चे कई लमदा लैनो यूपी कर चे करी तौरीगे इसै सइए कईगिनो नंग ना अइंगोंदा दि थामजलाई तो ngasi thabak chinbai live se hojik khakta yengi hai nene aigi comment to pawo ai sorry ko che angang manaba samdo te na kaklo oduna fazadoi male che nungsibi hai ai samka adoi ne ai ngasi ka ke tawbuda ai ipok nimit tae ba ngasi je monday ja aduna ai ngasi kaktre sai ga loi kakthadamne no hayeng hung thokpada mayam changdana hat pra kang pote ye tum dil bin tum ye natte ye dil tum bin tawbadu haiba latagi karam manu khangdre ye dil tum bin je karam manu khangde sister punjabi gi salo punjabi sai ye haiti ye nang nasak nang masak yamna fajai thank you noi shai du yamna waba mal yam tin war he ma mina hai si ta de ba ai tai sung pa de ai di ba ji di nung shi ba hu ne hai ba sai do nung shi ba hu ne nung shi ba hu ne ai na hana khanglam laba nungshi bahuni aina hana khanglam laba karigi sur ga loi la le nai sai na nangi sai ngau ba malida ni kai ne noi sai na nangi sai ngau ba malida fazana phamu ta moi tai ma hai ai khango
ꯑꯩ ꯍꯥꯞꯄꯦꯟ ꯁꯦꯠꯂꯦꯕ ꯑꯗꯨꯏꯅꯦ ꯑꯩꯅ ꯐꯩꯖꯩ ꯆꯠꯂ ꯐꯝꯃꯤꯁꯦ मगर फिर भी ना जाने क्यों नेने का ककागा ना विश पिरा ओ हाइबा 12 कमिंग 7 days कनो देगी सेवन कमिंग 7 हौदोइने लाइफ सिसु एंड तौरगे नेने लाइबक फरुरगे बेस्ट ऑफ लक 12 एग्जाम 10 एग्जाम थाबा खुदिंगमक अफबा ngakto oiro nungaiba ngakto oiro exam nungaiba dagi mark फजना फंगबा खंजब खुदिंगमक काउदना लोइनमक इबा ngamba दगी कोऑपरेशन फंगबा यामना नुंगाइबा एग्जाम अमा ओइमिनरसी वाह 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 ये दिल तुम बिन जे आई करमनो खंगद्रे तौदो सिस्टर फादब्रो याम फजबने ए दुदो फाद्रे थैंक यू निने हाय इच्चा ददा हाय जे कई यूपी की पेरा यामना हाउबने नोय पेड़ा है अमा कइनोगिदो तोरोबोट किदो अइने याम पाम्बा पोने दुदो थोलक्पदा पुरो ओ साइददि कया बु हाउतेदको आग्रागीगुंबा अदुना हाउबा अदु ngasai dagi tage ngairine nusibinene bye 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 best of luck chiche tamogi bro si army की करी ट्रेड नो आरटी दने मोय आर्टिलरी द करी ट्रेड है ऑपरेटर में ऑपरेटर चिचे नुशी मल्ले है घर मोर परदेसिया तौबदो सपियो ददादी आई खंद्रे दे हिंदी सैजें हवा याम तारंबनेबको अखोय पागा अखोय पाय मनाक्तगा लैरिङेदे अनमने हिंदी सै ngakta दाय हवा याम हाइरंबने हौजिकि हाइबो हेते नंगु सुम नुंसिदुना दे नंगु असुम निंसिंदुना लैरे मिकुप अमा नंगु काउगे ngamdre नंगु असुम निंसिंदुना लैरे मिकुप अमा नंगु काउगे ngamdre lamdam kaida chatlaga aibu lamdam kaida chatlaga aibu potham shige mikup amatang nangbu asum ningsingduna leire mikup ama nangbu kauge ngamdre thank you adune ngasaidagi ira abane lisingla iramani ate ai hobdabane sawe ade ojado mangkhre ojado mangkhre kaidorige oja sida paida ta lai bro di lot khre kaidore ma yam ware noi hero gi isai amu tase noi hero isai amu tasidana dandi da live thaba male noi saido माना थागे मा लाइक हम थानिंगे थारंबने मा वारे वा है चे आइगी चैनल सु सब्सक्राइब तौबियो शांति खुमन न दुम लाइब्रा सोय दबि तौरके आर्मी ओइरिगे कइनो आर्मी ओइरिगे नइगे तौबनी आइसु अदु आर्मी थबक कौबिरक्त्रे है ओइरगा हाइदि मालेको साउदेदा चे है साउबुको साउबु फते साउबु हाइजे सेल्स यामना सीए याम सोए सेल्स यामना अदुना साउबयादि मानी चे शांति खुमन हाइना लैबने शांति खुमन न लೈ याम तथियो दो सब्सक्राइब तक हमजलो अमता कमेंट पारक्ते युम करम कान थोलक तोइनो हाइसि खुमदे हाइ
ꯃꯤꯡꯒ ꯂꯣꯏꯅꯅ ꯀꯃꯦꯟꯇꯣ ꯄꯥꯕꯤꯌꯨ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯕꯕꯤꯇꯥ ꯆꯥꯕꯨꯡꯕꯝ ꯍꯥꯏꯀꯣ ꯖꯣꯟꯅ ꯕ꯭ꯔꯣꯁꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯆꯦ ꯍꯥꯏ ꯂꯤꯟꯊꯣꯏ ꯆꯦ ꯍꯥꯎ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯩꯁꯨ ꯆꯦꯒ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏ ꯁꯦꯝꯃꯤꯟꯅꯖꯦ ꯃꯌꯥꯝ ꯁꯥꯟꯇꯤ ꯈꯨꯃꯟ ꯍꯥꯏꯁꯤꯁꯨ ꯃꯌꯥꯝ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯣ ꯅꯪꯒꯤ ꯁꯛꯇꯣ ꯆꯍꯤ 23ꯀꯤ ꯃꯥꯟꯗꯦ ꯑꯩꯁꯤꯗꯤ ꯁꯤ ꯑꯩꯒꯤ ꯏꯔꯥ ꯅꯠꯇꯦ ꯀꯝꯄꯅꯤ ꯏꯁ ꯕꯦꯔꯤ ꯕꯦꯔꯤ ꯁꯣꯏꯕꯁ ꯗꯨꯌꯤꯡ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯤꯅ ꯆꯍꯤ 40ꯒꯤ ꯃꯥꯜꯂꯦꯅ ꯂꯣꯏ ꯍꯥꯏ 40 ꯃꯔꯤ 5 ꯁꯨꯗ ꯉꯥꯏꯔꯤ ꯃꯥ ꯆꯦ ꯑꯩꯒ ꯄꯣꯛ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯦ ꯇꯧꯁꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯋꯦꯜꯀꯝ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯆꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯉꯥꯏꯔꯤꯀꯣ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤ ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯇꯣꯛꯑꯦ ꯁꯨꯁꯃꯤꯇꯥꯅ ꯁꯛꯄ ꯂꯤꯊꯣꯛꯄ ꯇꯝꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯇꯧꯕꯗꯣ ꯑꯝꯇ ꯁꯛꯄꯤꯌꯣ ꯑꯩ ꯂꯤꯊꯣꯛꯄ ꯇꯝꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯄꯤꯔꯔꯦ ꯆꯩꯅꯥ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯈꯜꯂꯨꯗꯦ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯈꯜꯂꯨꯗꯦ ꯑꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯐꯥꯗ꯭ꯔꯦꯅꯦ ꯁꯤ ꯆꯦꯅꯦꯜꯁꯦ ꯈꯨꯃꯟ ꯁꯥꯟꯇꯤ ꯈꯨꯃꯟ ꯍꯥꯏꯁꯦ ꯁꯤ ꯆꯦꯅꯦꯜꯁꯤ ꯂꯩꯔꯝꯒꯅꯤ ꯀꯔꯤꯗꯅꯣ ꯑꯩꯅ ꯅꯝꯃꯤꯁꯤꯕꯣ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯎꯕꯣꯟ ꯕꯥꯔꯤ ꯆꯤꯡ ꯀꯥꯕ ꯒꯌꯥ ꯀꯁꯥꯔ ꯃꯥꯅꯤ ꯆꯦ ꯍꯥꯏ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯈ꯭ꯔꯕꯅꯦ ꯇꯣ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯑꯁꯥꯝ ꯄꯨꯂꯤꯁ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯀꯃꯥꯟꯗꯣ ꯍꯥꯏ ꯄꯨꯁꯄꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯃꯥꯅꯤ ꯆꯦ ꯍꯥꯏ ꯄꯨꯁꯄꯔꯥꯅꯤꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯀꯩꯀꯩ ꯏꯁꯩꯅꯣ ꯏꯁꯩ ꯐꯖꯕ ꯍꯥꯏꯗꯣꯏꯔꯥ ꯏꯁꯩ ꯑꯃ ꯁꯛꯑꯝꯃꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯐꯩꯖꯩ ꯆꯠꯂꯒ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯝꯃꯤꯕ꯭ꯔꯣ ꯑꯃ ꯗ꯭ꯔꯦꯁꯀ ꯑꯝꯇ ꯍꯣꯡꯗꯣꯛꯇꯕꯤ ꯇꯨꯝꯃꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯣ ꯇꯥꯃꯣ ꯁꯤ ꯑꯉꯥꯡꯗꯨꯗꯤ ꯎꯗ꯭ꯔꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯌꯨ ꯇꯋꯥꯡꯗ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯇꯋꯥꯡꯗ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯀꯩꯅꯣ ꯇꯧꯕꯒ ꯆꯦ ꯑꯩ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯍꯥꯏ ꯀꯩꯅ ꯍꯥꯡꯒꯦ ꯀꯤꯝ ꯊꯣꯛ ꯊꯥꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯡꯕ꯭ꯔꯣ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯀꯤꯝ ꯊꯣꯛ ꯊꯥꯛ ꯍꯥꯏꯁꯦ 2.94K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕ ꯀꯩꯅꯣꯁꯤꯔꯥ ꯚꯤꯗꯤꯑꯣꯁꯤꯔꯥ ꯀꯣꯏꯕ ꯆꯠꯄꯒꯤ ꯁꯣꯔꯠ ꯐꯅꯤ ꯚꯤꯗꯤꯑꯣ ꯍꯥꯏꯁꯦ ꯁꯛꯂꯛꯑꯣ ꯆꯦ ꯏꯁꯩ ꯇꯥꯗꯣꯏꯒꯤ ꯉꯥꯏꯔꯦ ꯐꯖꯕ ꯁꯛꯂꯛꯑꯣ ꯍꯥꯏ ꯇꯧꯊꯣꯛꯀꯦ ꯇꯧꯔꯦ ꯁꯅꯥꯊꯣꯏꯒ ꯌꯥꯝ ꯌꯥꯎꯏꯅꯦ ꯁꯤꯗꯤ ꯇꯥꯅꯤꯡꯂꯦ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕ ꯁꯤꯁꯇꯔ ꯁꯛꯄꯤꯔꯛꯑꯣ ꯃꯩ ꯂꯣꯏꯔꯦ ꯐ꯭ꯔꯦꯟ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯏꯁꯩ ꯑꯃ ꯆꯪꯒꯦꯀꯣ ꯀꯔꯤ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯏꯁꯩ ꯇꯥꯅꯤꯡꯂꯦ ꯇꯧꯕꯗꯨꯁꯨ ꯑꯩ ꯐꯥꯗꯦꯕ ꯆꯍꯤ 23ꯇꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯌꯥꯝ ꯑꯍꯟ ꯃꯥꯜꯂꯨꯔꯦ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯃꯈꯥ ꯇꯥꯕ ꯌꯥꯔꯦ ꯀꯩꯅꯣ ꯇꯥꯔꯣ ꯍꯥꯏ ꯇꯥꯗꯧꯔꯕꯅꯤ ꯍꯟꯗꯛ ꯑꯩꯒꯤꯁꯨ ꯇꯧꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯅꯥꯎ ꯍꯥꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯥꯏ
ꯇꯧꯊꯣꯔꯛꯀꯦꯗ ꯇꯣꯝꯕ ꯊꯧꯗꯥꯝ ꯍꯥꯏ ꯇꯩꯃ ꯍꯥꯎ ꯑꯊꯣꯏ ꯊꯣꯛꯆꯣꯝ ꯍꯥꯎ 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 ꯗꯗꯥꯗꯤ ꯗꯗꯥ ꯄꯩꯔ ꯇꯥꯔꯒ ꯇꯨꯝꯃꯤ ꯀꯟꯅ ꯑꯃ ꯌꯥꯝ ꯋꯥꯔꯦ ꯃꯥꯁꯦ ꯉꯁꯤꯗꯤ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯙꯨꯔꯤꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯝꯃꯨ ꯍꯥꯏ ꯃꯙꯨꯔꯤꯒꯤ ꯏꯁꯩ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯝꯃꯨ ꯁꯤꯁꯇꯔ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩꯁꯦ ꯑꯝꯇ ꯀꯔꯤ ꯃꯙꯨꯔꯤꯒꯤ ꯏꯁꯩ ꯃꯙꯨꯔꯤꯒꯤ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯉꯥꯏꯈꯤꯒꯅꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯀꯥꯎꯉꯝꯗꯅ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥ ꯎꯗꯦ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯂꯤ ꯀꯅꯥꯕꯨꯁꯨ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯨꯛꯅꯤꯡꯗ ꯂꯥꯠꯂꯕꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯨꯛꯅꯤꯡꯗ ꯂꯥꯠꯂꯕꯗ ꯈꯜꯂꯨꯗꯦ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯦ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯀꯩꯒꯤꯅꯣ ꯆꯦꯒꯤ ꯃꯈꯣꯜꯁꯦ ꯇꯥꯕ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯊꯦꯡꯛꯌꯨ ꯃꯈꯣꯜ ꯐꯖꯩꯌꯦ ꯆꯦꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯊꯦꯡꯛꯌꯨ ꯈꯨꯕꯥꯛꯁꯨ ꯈꯨꯖꯟꯕꯤꯔꯦ ꯊꯦꯡꯛꯌꯨ ꯈꯣꯟꯖꯦꯜꯁꯦ ꯃꯤ ꯍꯥꯠꯂꯦ ꯊꯦꯡꯛꯌꯨ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯀꯔꯤ ꯀꯔꯤ ꯂꯩ ꯃꯌꯥꯝ ꯂꯩꯕꯅꯤꯅꯦ ꯀꯥꯎꯕꯩ ꯋꯥꯅꯤ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯃꯉꯥꯎꯊꯤꯗꯀꯣ ꯅꯪꯁꯦ ꯈꯜꯂꯔꯦ ꯈꯜꯂꯤ ꯃꯉꯝꯗꯦ ꯈꯜꯂꯔꯦ ꯈꯜꯂꯤ ꯃꯉꯝꯗꯦ ꯀꯔꯝꯕ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯄꯨꯁꯄꯥꯔꯥꯅꯤ ꯏꯁꯩꯁꯦ ꯌꯥꯝꯃꯟꯗꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯀꯧꯕ ꯅꯨꯡꯁꯤꯕ ꯄꯔꯐꯗ ꯂꯝꯇꯥ ꯃꯪꯒꯦꯁꯀꯔꯅ ꯁꯛꯄ ꯃꯅꯤꯄꯨꯔꯤ ꯁꯛꯄꯗꯣ ꯁꯛꯂꯛꯑꯣ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯄꯥꯝꯃꯨꯕ ꯇꯥꯅꯤꯡꯕ ꯏꯁꯩꯅꯦ ꯍꯥꯏ ꯊꯦꯡꯛꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦꯀꯣ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯆꯨꯝꯕꯥꯡꯅ ꯐꯣꯡꯒꯦ ꯉꯝꯗꯕ ꯆꯤꯟꯕꯥꯡꯅ ꯐꯣꯡꯒꯦ ꯉꯝꯗꯕ ꯑꯩꯗꯣꯛꯄꯁꯨ ꯍꯦꯛ ꯃꯔꯨꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯐꯣꯡꯗꯨꯅ ꯊꯝꯂꯤ ꯑꯩꯅ ꯃꯤꯠꯌꯦꯡꯅ ꯇꯥꯛꯄꯗꯤ ꯃꯇꯥꯛꯄ ꯏꯇꯧꯅ ꯎꯠꯄꯁꯨ ꯃꯎꯠꯄ
ꯈꯪꯕꯤꯗꯅ ꯈꯪꯕꯤꯗ꯭ꯔꯒ ꯑꯋꯥꯕꯅ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯣꯡꯂꯒꯦ ꯍꯥꯏꯅꯤꯡꯕꯗꯣ ꯅꯥꯁꯣꯜ ꯄꯤꯛꯅ ꯅꯥꯞꯄꯗ ꯀꯅꯥꯃꯠꯇ ꯇꯥꯍꯟꯒꯨꯝꯁꯤ ꯀꯂꯛ ꯌꯦꯡꯊꯤ ꯇꯥꯏꯕꯪꯅꯤ ꯇꯩꯃꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯕ ꯃꯊꯦꯜ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯍꯜꯂꯦ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯏ ꯁꯥꯏꯗꯤ ꯎꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯇꯨꯝꯃꯦ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯋꯥꯔꯦ ꯍꯥꯏ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅꯀꯣ ꯁꯤꯗꯗꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯒ ꯑꯩꯒꯤ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯩꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯔꯦꯝ ꯄꯨꯁꯄꯥ ꯊꯦꯡꯀ꯭ꯌꯨ ꯁꯥꯟꯇꯤ ꯈꯨꯃꯟ ꯊꯦꯡꯀ꯭ꯌꯨ ꯆꯥꯎꯕꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯝ ꯂꯩꯃ ꯊꯦꯡꯀ꯭ꯌꯨ ꯑꯊꯣꯏ ꯊꯣꯛꯆꯣꯝ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯃꯨꯛꯕꯥꯡ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯂꯤꯟꯊꯣꯏ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ